अहनबदे यमना मरुओइबा अपडेट अमा पांदमदगी दोखचगे कुकी ने येलहु फुरुपसिंग द लांदारकपा हाइबा बैनर मखादा रैली चट्रे ममांग सहीदगी मे अहुमदगी हौरक्किबा कंगलुप की लान असि ngasi सही अमा सबसाना मपुंग फरकपगा मरी लेना थोंगजु केंद्रगी मनुंग चनबा अकामपाट आइडियल गर्ल्स कॉलेज ता हांगलिबा रिलीफ कैम्प द संगजिफम लौदुना लेरिबा इनमेट सिंग अमदि तोंगान तोंगान बा रिलीफ कैम्प सिंग दगी लाखिबा इनमेट सिंग न सरुक यादुना कुकी ने मणिपुर गी येलहु मी मियाम द लांदारकपा हाइबा बैनर असिगी मखादा प्रोटेस्ट रैली अमा सटख्रे Committee on Protection of Mitay Victims Morena Sinduna Pangthokiba Rally adu Akampat Relief Camp dagi Huduna Singjamai Pauba Satlaba Matung Singjamai Kaitil the Wakat Mifam Sataki Mipa Masiga Maritan Committee Asigi Chairman Laisangtem in Ausamite from Dokibeda Sahi among Mapum Park Lan Asibu Langang Natu Matam the Lucian View Makatana Lan Asitok and Abahot Nagadabani Nasi Queen Awaban and Libasi Langana Kangna Una Tabuk Paikataba Maram Lamdam Asigi Miam Awa Mayuk Ribani Masida lengak na piriba apik pa relief camp sing sang jefam loduna hingnabani haiduna lerekliba asinga sidi sahi ama mapung phare lengak na lamdam asida NRC chatna hanna bokong thang lokhat biu mitei da schedule states piduna amadi lamdam asida ge foreigner sing mamutta na khandoktuna maramdam da halhanduna yelhomi sing khaktagi oiba lamdam ama ohenna bokong thang lokhat biu haiki aduga mathangi update asina kuki MLA taragi ifiji mai thakre Mamang sahi ki mehom dagi kuki narco terrorist na mitay dalan tarak pa si sahi ama mapung paruk pagi thauram manipuri gi mafam kaya da paksan na pangthok na bogum pangai yangdong da su pangthok kre PYAL thaugai pangai yangdong PYYD gi amadi maira pai BW WA pangai da sintuna pangthok ki bangasi gi thauram adu da mai kai kaya dagi laki ba miyo singna saruk ya ki bagal loina na kuki MLA taragi fisi mai thaki Thaurumgi saruk am oina thok libi irang asida laikhidaba laikai asidagi haubijam Somen Kumar amadi Okram Sanaton loinana irang asina maram oiraga manipurgi gamkhoi ngakna bahotna bada laikhidraba athoba singi mafam da saruk yakiba miyamna minute ani to minute leptuna awaba supangdoki ngasigi thauram adu da saruk yakiba wangang loisingna haujik manipur da thok libi irang asida singdana lo ama tamdana lo ama leibegi mawung maliba asida pendaba amadi nungaitaba phongdoknaki thauram adu da saruk yakiba women Welfare Association Pangai gi Secretary Wangkhai Mayum Asana Phongdokhibada Tungi Yumbi Oigadoriba Masagi Mathau Kauthoklaga Makhutta Khulai Paiduna Maribak Ngakliba Isa Sing Asigi Tungi Punsi Maraiba Kadomdano Haiba Hangdaduna Athubada Irang Asi Loisin Hana Paliba Lengak Asina Sabsaba Tabuk Lokhat Piu Haiki Aduga Mathangi Update Asina Indiana Khut Yawbana Kukina Hanba Laitana Landaba Ngamlibani Nando Luang State asida hojik tok liba lan asi asamba lan nate kuki militant khara thaduk laga madugi marumde India government asoba khut ama sanaraga satharakpa lan ni hain all Manipur United Clubs Organization amuko gi president Phairojam Nandoluwang na phongdorokli amuko na sindona May 2023 amuk hanggat yengba revisiting the 3rd May 2023 haiba hiramda ngasi kwa kaithen akham laikai community hall da pangthokiba public discussion Nandoluwang na makha taruduna ngasi manipuri kai ba yaroi haina thabuk tawduna lakliba sing senagadabani mangda uriba kuki terrorist sing khujo khara asinate madugi tungda lakliba aronba India lenga ki khut mayam si uraga lan asi thengnaba ama changi India lenga ki khut yawbana ngasi kuki terrorist na hanba leitana ngamkhai ama thamdana suklep leptana lang taraklibani mahakna makha taruduna marak ta ikoi maselgi marak ta pen da thoklak pa haiba adudi mahusani madu kauthoklaga manipuri thugaina ba hotnariba asigi mayokta punna satminasi puwari gi tangka kaya da ipai pusing na iribak iramdam kanana haukiba thaudang sing adu ngasigi mirol asinasu thauna lingjen sing adu kauthoktana punna hotna minasi haiki thorom adu da amokogi advisor ito tongbrom poirai leimaron maira paibi apunba manipur gi president S Memsa amawoba gi president kunjarani na presidium member sing oina saruk yakiba ga loina social scientist Dr. Danarbir Laisram IJNTU gi Associate Professor Dr. Homen Thangjam DN University ge Associate Professor Dr. Noni Arambam Amadi Dr. K Indra Kumar na mapung oiba wangang loising oina saruk yaki aduga mathangi update asina kangla paudi gi lokhachege May 3 thodoki ningsing thorom da thim manadaba miraibak masa migrant chinkuki zone narco terrorist singna haukiba sahi May 3 dagi manipur gi apun basaktam thugairaga makhoi gi oiba tongan balaibak ama semnabagi pandam da mitei hatpe yum kai mai thabagi war crime se tharakiba adu ngasi May 3 in 2024 da sahi ama mapung phare lan asu central government ama state government na laksin na hotna dabadagi loikam naidaba lan thok koiri
लान की मैस्रंग नंगब येलहुम मिमिते म्यामना कुकी टेररिस्ट सिंग मिते हालगा तोखाइबा लेबाक सेमना बलांदार की सही अमा मपुंग पारक बगी निंग सिंग तौरम ngasi lamdam asigi tongan tongan ba civil society lum sing na black day mikap thok pa numit haibana sing ba tongan tongan ba maming thonduna pangthok na riba asi mitei mem gi marakta apun bagi pangan sagat pada hena inot pi bada mateng oiragani adubu apun bagi saktam ngak na ba lanthing na riba CSO sing gi marakta I pau phau na ba natragna punsin ba wat bagi mami ama uba phangli ba si leibak thibani Kuki terrorist na landar ki basahi ama mapung phar ki numit ki thoram pangthok pada tongan tongan na pangthok na ba amadi thim da mana da uba phangli ba asim mana da ba amadi mana aning ba pa amada sat na bagi mami tari ba si lebak thibani thawong asina landarak ni ba yek na basing na khudong sa ba lauki na bagi maram oirakani matung tarak pada me hum thodok ki ningsing thoram amata oina amadi mana ba thim da punna pangthok na ba phirep lawba mathau tai masida fawa mana ba phirep lawba ngam da ba tar ba di apun bagi sakam ngak na bagi phibam Sondam nadamba amadi pangal phudok pa ngamdabu oirakani manipuri gi apun ba saktam thugaina ba landar ki basin kuki zogi mai kei dege me ahum ngasi gi numit asi pa mikap thok pa ekening de lauthok to na numit asi da kuki zo sing na kundari ba sing gi bafum sing da shut down lauthok to na punna saruk yari ba asi da gi khang bangam libadi makhoi gi mafam lingjen manana amatu oibagi phirep lobu ngamli committee on tribal unity kotuna me ahum numit asi ba shut down lauthok to na makhoi gi lahi kitraba tho ba sing sahi ama fa ba gi ningsing thorom pangthokli masigi thim Be strong and courageous haibasini loinana amuba phiran mipum khuding mangna singkhatpa amadi pairaga thauba asisu saruk yaba asina makhoi gi apun bagi bangal da henna mathau sangli adubu Furup asigi apun bagi saktam ngak liba amadi lan gi saithing mayuk na riba yel homi mitei singna me hom dagi lan daraki ba numit asibu ning sing thoram pangtu kani haina lau thorki ba adugi khudong chaba lawr ka sin kuki jogi mai kai dagi numit asida makhoi gi su thoram pangtu na ba pirep lawr ki ba asi maksu aso ba sing na ba amani haina lawba yai mission kunki kangum ki miyoi singna lamdam asida saidang lakki ba amadi makhoi gi mapangal leitringai matam da lengak amadi miyam gi yaka yengduna Utagumbi gum hingna ba khona duna lairaki adubu hojikti makhoi gi mapangal mapung mari farak khibadagi lengak amadi miyam gi mathakta lairak tuna pun bagi saktam thugaina ba lan tarak tuna mitei singna maram dam da mitop kumna lan jener liba si thakha ona na ba angak pa thodok amani haina lawi thawong asi matau karam na oirakhi banu haiba tarabadi majority community lamgi mapu oijabe helongi mitei sing amadi miyam gi mihut oiduna lengak lon gi thawai pangliba singna tunglam chatta oirakadaba sing khan thaudabadi gi oirakhi bani mitop sin kuki zona yumbu tan bagi thawong chatharakliba asigi makha tarakpada karam pa mitop kangbu amadi manungi community singke marakta kari amuk tawrakadaba ge haiba tambang ngamda fiam da lairi mamang sahi me humdagi landaraki basdagi paratam dona mitei sing amatu oibagi pangal sagatuna apun bagi saktam da singnarki ba khudim maithwi pi don amatu oibagi wasak loba amadi mitop sing lamdam asita khunda laita handana ba chetwa phirep loba matam oire Mama leba ki maning tambangak na balanting na riba thoba singi mafam da pandam bana ba lerebasu wakalon amati lanjang khetarabadi lamthung pom yobada thing thali video sing bibagi damak tamayam pum nong pomukka na thagat chari ano update ki damak online manipur YouTube channel asu subscribe to bidamu thank you